ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ DN Entertainment's ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ngasi channel asina muk puduna lakchariba animation movie asigi mamingna Zootopia film asi IMDb da 10 gi manung da 8 gi ratings fangki Rotten Tomatoes da 98% gi audience score tawbu ngamki amadi Google users singna 90% gi like pikaba computer animated movie amakhakni film asi 2016 gi February 13 da Belgium da release tawki film si nambada dollar million sam ga yankai hena sangna namki aduga film asina tan ke box office revenue na dollar billion ama hena tan ki hari film asi gi director Baron Howard amadi Rhys Murray aduga film asi gi producer na Clark Spencer film asida maroi ba khonjel langliba mioi kharagi maming pallabada Judy Hopps ki khonjel da Jennifer Goodwin Nick ki khonjel da Jason Bateman Steve Bogo ki khonjel da Idris Elba Pare dudi mayam wari asi liba haujarak lage wari asi liba matamda soi khilan khiba yawrbasu ngakpiyu haiduna mayamgi mafamda nolokna ningsingjari film asigi ahanba sin asida udiba asi Bani Boro sariba khungang asida Kerod Days Festival ga mari lainana pangthokliba talent show amada angang oriba sa masa sing kharana drama ama sanaduna haukhiba amadi haujik oriba sa singi phibam utun takli Thaina mamangai sahi lising amamuki mamangda sahing saba sasing habadi predator sing asina matu sonba sasing habadi prey sing asibu tamthina ot nairami makhoina apikpa asonba sasing asibu phaduna hattuna sathoklami amadi asonba sasing asi yamna tu sonma sona ki nei hinglami haibagi mawong asi utuna drama aduda kai masa amana theba masa ama hatpagi sin asi utuna tagli madu ubada yengliba babuk sing adu mathwai nungai na de Madudagi drama adu show adu makha taraki matam aduda prithvi asi makhal ani thokna khaidokdami sathiba sa sing vicious predators haiba amaga amadi asonba sa sing mik pre haiba amaga asumna khaidoklami adubu matamgi matung inna awonba lakhi tamthiraba sa sing aduna makhoigi tamthiraba licha sing adubu khudum chanba ngamlami haujikti predator sing amadi prey sing adu ingna signa nungsi sanana hingminare Masina sa khuding makta khudong chaba mayam ama piri haiduna Judy haribi theba masa asina so adu da lauduna tagli madudagi yaw masa amana makha taraki haujikti ai khoigi marakta tuson masona hingbagi mahutta mahak astronaut ama oiragani haiduna astronaut na upa helmet ama upsili kabo kai masa amana muk makha taraki aisu haujik sa tanba amuk hanna satlaroi adugi mahutta mahak actuary clerk ama oiduna Tax Department da thabak tawragani haina harami masidagi Judy haribi thauda yamna leibi theba nupi masa asina makha tarai aihakna khunai asibu hena afaba saukhatpa khunai ama ohennabagidamak aihak police officer ama oigani haiduna mahaki mathak thangba phi edu lawthoktuna police ki dress setliba adu mayamda utli madu tawada babuk mayamdu khubak khunai adubu Gideon Gray hariba Red Fox lamhi asina kariyamna duna noklaga thebana police Banikov Masi khwaidagi pangba wakhaloni haiduna noi masida Judy na makha taraki apikpa wakhal senba nakhoigumbadadi oithokloi haina khanba yai Gideon Gray adubu mafam asidagi miles saniga 13 satlaga sauraba Zootopia hariba city adu laire mafam asida aikhoigi haukhiba ipa ipusingna santi da phamina duna lauthoklami madudi anyone can be anything haiduna mahakni lauraga so adu loisilli So adu loiraba matung Judy mama Bonnie Hopps amadi mapa Stu Hopps ka loinana thuragi mapa na hairagi Rabbit amana police officer oiba haibase yamna khudong thiningai ni iban oithoktaba phawa yai hojik phawda Rabbit police officers amata leitri haina mahakki mapa na hairagi masida Judy na adu oirabadi aina ahanba police officer oiduna world ase better place ama ohengani haiduna sungduna hairam mapa na muk makha taragi Nahakna world ase better place ama ohengi harabadi carrot farming su towa yaina masida mamana mating pangsilagi napa na hariba se summi nahaki nabung nase saniga humpudra manga makhoi su carrot farming tawri carrot farming habase yamna noble oiba profession amani haina wari leadingai Judy na Gideon Gray hariba Red Fox masa aduna yaw masa kharagi matung inaduna satkibadu mahangnu uraklami Madudagi mahagna u amaki marumda lumduna Gideon Gray na yaw sing adudagi ticket sing adu namduna mulliba adu mahagna uraklami madudagi Judy makhoigi manakta changchilagi aduga Gideon Gray da makhoigi ticket sing adu pithoko haina lauragi
गिडियन जुदीदा मुक ओनसिलगी अदुगा नहाकी ड्रेस अदु यामना फजै लूजर हाइना करियमना हाइरगी आइगी मरुपकी टिकेट सिंग अदु अमुक्ता पिथोक पिखोबा हाइना जुदीना मखा तारगी मसिदा गिडियनना अदुदी नहाक लाकलगा लौरोदना से अदुबु आई फोक्स अमने हाइबसे निंगसिंगु नहाकना ngasai स्टेज प्लेदा हाइखिबदो प्रिडेटर सिंगना प्रिय सिंगबु फादुना चारमी अदुगी हाट पतुपगी किलर इंस्टिंग अदो हौजिक फावबा आइखोइगी DNA दा यावरिबनी हाइना हाइरगी मसिदा जुदीना नंगना मदु हाइरगा आइना कीगदबा नति हाइना हाइरगी मदुदगी गिडियनना जुदीबु लाइमाइदे इंथुरमी अदुगा हौजिकति कीरबा नत्रा कप्पो हाइना करियमना हाइरमी मसिदगी जुदीना मखोंग अनिदुना सोंखतुना गिडियनगे मनातोंदा काउसिलमी गिडियन साउरगी मदुदगी महाकी मखुटकी खुजिल अदु सांगदोरगी अदुगा जुदीगी ममाइदा खोलमी अदुगा जुदीगी ममाइ अदुदा नमसिनदुना ngasiगी थौदोक असि नपुनसि चुप्पा निंगसिंगु केरोट फार्मर नतबा अतोपा हेक ओइगे खलकलबा थौदोक असि कावगनु हरमलगा मखोय नोक नोकतुना सटखि मखोय चटखरबा मतुंग ममानबिसिंग अदु चेनसिलगी अदुगा करिसु तौदबरा हाइना हंगलगी जुदीना करिसु तौदे हाइदुना महाकना टिकेटसिंग अदु मखोयदा पिरमी मदुदगी ममानबिसिंग अदुना महाकु टिकेट अदु लौरकपगिदमक्ता महाकु थागलमी मसिगी मखा तारकपा सिन अस्ता मुक उलिबा सिना सही 15 की मतुंगनी जुदीना मपुंग मरै फारबा मतमनी जुटोपिया पुलिस एकाडमी दा जुदी पुलिस रिक्रूटमेंट गिदमक महाकसु सरुक यारी मफम असदा पोलर बियर अमना इंस्ट्रक्शन मयाम अमा पीरी जुटोपिया हारिबा मफम असदा यूनिक ओबे इकोसिस्टम 12 लै ममिंग खरा पल्लबदा टुंड्रा टाउन सहारा स्क्वायर रेन फॉरेस्ट डिस्ट्रिक्ट असिना सिंगबनी नखोइना पुलिस ओगे हारबदी मफम असिदा तौबा तेज खुदेमक पास तौगदबनी हाइना महाकना लाउथोगलमी मदुदगी तेज सिंग अदु मथंग मथंग हरोगलमी अकनबा नुक्सित मरक्ता लैंगोइगी लमदा सरहल्ली अदुबु जुदी चटपा ngamdre फेल ओइरे मदुदगी अमुक रेन फॉरेस्ट डिस्ट्रिक्ट फुट 1000 वांगो मफम अमदा खुदना यानदुना चटपगी तेज अमुक तरोमी मदुदसु जुदी तारक्तुना तेज अदु फेल ओइरे मथंगदा अमुक आइस की वाल अमा काहल्ली मदुदसु काबा ngamdaduna फेल ओइरमी असमना तौरुबा तेज खुदिमक जुदी माइ पाकलमदे फेल ओइदुना त लेरमी अदुबु महाकी पुलिस ओइनिंगबगी वाखल अदुना हेना कनमन खिबना महाक निंगहनबदी पोकलमदे मसिदगी महाकना हौखिबा मयाम अदुना परा ओइदुना महाकना अयुक नुंथिन नुमिदांग तुम्बा साबा खंगदना महाक होटनरमी मदुदगी महाकना तेजसिंग अदु मथंग मथंग पांगल लौसिंग सिजिनदुना महाक माइ पाकलमी मसिगी मखा तारकपा सिन असिदा अमुक उदलिबा सिना ओट लौबगी थौरम अमदा मेयर लायन हार्टना GPD की इहान हानबा रेबिट पुलिस ऑफिसर कौखतुना मयामदा मसक तागी जुदी हरावना काखलगी असिस्टेंट मेयर बेलवेदरना महाकु बेच अमा थेचिनबिदुना कंग्रेचुलेशंस ऑफिसर होप साइदुना थागली जुदीना आइना कैदौनुंगदा नखोइगी निंगबा काइहलोय मसी आइगी आंगांग ओरिङैदगी निंगजरकपा मंगलानी हाइना हाइरमी जुदी जुटोपिया की मयाइ सबुक सिटी सेंटर प्रिसिंग 1 हारिबा मफम अस्ता महाक थबक तौरगनी हाइदुना मेयर लायन हार्टना लाउथोगलमी मदुदगी फोटो सेशन अमा लौदुना सिन असि लोइसिल्ली मसिगी मखा तारकपा सिन असिदा अमुक उलिबा असिना जुदी महाकी खुंगंग अदु थादोक्तुना चटनबगिदमक ममा मपा प्रजा मयामगा लोइनना महाक ट्रेन स्टेशन अमदा ट्रेन गाइदुना लेरी जुदीगी ममा मपाना मखोय महाकिदमक यामना साउथोक्सै अदुगा अकीबसु पोई हाइना हाइरमी मसिदा जुदीना अखोइना कीगदबदी अकीबा हाइबा वाहिदु खक्तनी हाइना हाइरमी मदुदगी मपाना जुटोपिया हारिबा मफम अदु अखोइगी खुंगंग असिदगी यामना लापी मफम अदुदा प्रेडेटर्स मयाम अमा पिकथना लै अदुबु मयाम अदुदगी लमहुई हारिबा प्रेडेटर्स मखल असिना इफट फतबनी अदुना नाहाकी पैकेज अमा अखोइना पुरक ई हाइदुना फोक्स रिपेलेंट हाइबदी लमहुई चंगदनबा स्प्रे करी करा अदु यावबा बेग अमा महाकना पुथोक्तुना जुदीगी ममांगदा उडली अदुगा मखोइगी सिजिनफम अदु जुदीदा ताकलमी मदुदा जुदीना फरे नखोइगी नथोय नुंगाइनबगिदमक्ता आई फोक्स स्प्रे असि लौरगे हाइदुना महाकना स्प्रे अदु पोकेटा हापसिलमी मदुदगी ट्रेन अदु यौसिलगे जुदी मपोट मसै अदु पुखतुना ट्रेन अदुदा काखलगी अदुगा ट्रेन अदुदगी अमुक कुमथादुना ममा मपाबु सेटना अमुक्तंग कोलमी अदुगा महाक ट्रेन अदुदा काखतुना अमुक सटखिरमी मदुदगी महाकना गजेल हारिबे सैसक्पी पॉप स्टार अदुगी फजरबा इसै अमा तारदुना महाकना चावरबा शहर जुटोपिया तमना लागलमी चावरबा फजरबा मफमसिंग सा मयाम अमना इंगना सिगना लैमिनरिबा अदु उबदा जुदी मथमोय अदु पेंजरमी जुदी युम्बु अदुना मफम ताकपीदुना महाकी अपार्टमेंट अदु यौसिलगी युम्बु अदुना सो अदु मांगहनगनु हरमलगा महाक थोखरे जुदी महाकी नाइबर महाकी थंगनबा का अदुदा लैबा सा अनि चंगलकपदा महाक जुदी कवि हादुना महाक मसा मतोमता मसक ताकलमी सा अनि अदुना करिसु थौसादना अखोइदी वा कन्न कन्न ngang bani सावगनु हरमलगा मखोय चंखिरमी
Judy ka aduda changlaki adubu yumlonabda leiriba sasing aduna wa kanna ngangnabadu tabada mahakna crazy neighbors haraga mahaki phamung aduda mahak tumthai madudagi noalakle pung manga makhagi alarm khongakpada mahak hogatli aduga police ki dress hesinduna mahak ka adu thonglon sinduna thoke tawrami adubu mahak mapana pirakhiba fox repellent spray adu ubada mahak madu pu sira puroi sira haina ngaha khallaga mahak madu pu dabida thong adu lonsilam laga satkhre adubu amuk hanjilaktuna spray adu amuk hanna lauraga mahak police station tamna laklami madudagi mahak dek sergeant police officer Benjamin Clawhoster hariba anoiba police officer asigi manakta changlaki aduga mahak pu hello haiduna kaurami adubu Benjamin na mahak pu uramde mahak ti pikmandana table makhada leiba aduda mahak na ubangamlamde adubu Judy na makhada ni haibdagi mahak yengtharaki madudagi makhoi ani masak maming takna duna makhoi ani khangnare masidagi Judy na mahak roll call tawba yawgadabani karamba room da satkadoino hain hanglami Benjamin na room adu takpadagi mahak thank you haram laga satki matam masida Benjamin na tumin na murum sonduna lehoi masigi apik patheba masa ase soidna hingna sathok pikhraga ni haiduna mahak na murum sonduna lehoi Judy roll call to phamka adu da changlaki mafam adu leiramliba police officer sing adudi mangondagi ka hen sawbo police ngaktani mafam adu nongsa sawum amadi sawmu gandana singba achaw police mayam ama leirami Judy karisu khandana changlaki aduga hangduna leiramliba chawkri amada kakhatuna lepi manakta phamliba rhino police officer aduda mahak police officer hopes ni haiduna maming taki aduga handshake tawnaba khut adu thangjeli adubu rhino aduna makhuttuna Judy da inbada chawkri ga konana pulap inthoraklami madudagi police station adugi chief bogo mafam aduda thong hangdotuna changlaki mahak changlakpada mayam adu hawgatuna roar tawduna mahakpu respect ulami chief bogo na yare haiduna phamhallaga mahak na makha taragi aina ngasi purakliba document asida list ahum yauri ahanbada ngasi asi friendsen nahaki happy birthday ni haina haragi madu tabada mayam adu samu adu onsinduna lang khotuna tawi adudagi makha amuk taragi ani subda ngasi anoba recruitment ama changlaki adubu ai mahak masak tak loroi maramdi masak tak ubagi darkar tadi haina haraglami Judy ingak na yengduna lei chief bogo na makha taragi aroibada aikoi sa 13 mafam khangdana mangkhibagi case ama leiri mangkhriba makhoi khudingmak predators ngaktani achouba giant polar bear dagi hauraga apikpa otter phawba yauribani city hall asina makhoi bu thibagi responsibility logadabani masina priority number 1 ni haina mahakna harami madudagi mahakna police officer mayam aduda makhoi gi assignment thabak sing adu piba horoklami officer Grizoli Fengmayer Dengmato nakhoi gi team na mangkhraba memel sing adu Rainforest district dagi thigadabani officer Mekon Rhino Wolford nakhoi gi team na Sahara Square dagi thigadobani officer Hitjins Snarlo Tungkrabi nakhoina Tundra town dagi thigadabani aduga aroibada officer Bunny Hobbs nahakna parking duty tagadabani haina haramlaga mahak thong adu hangdoktuna satkedaw masida Judy sipbogo kauduna sangchilagi aduga sar nahakna sa 13 mangki haibadaine aisu amadi handle tawba ngamgani aisu irai laiba Bunny officer amadi nate aikhoi class ki topper ni sar kaubiramale aihak police officer maming tagi oiba pamde sar haina mahakna haraglami maduda sipbogona ai karisu kawba laite adudi nahak ticket sama ibadi irai laina ngamgani haramlaga mahak thong adu lonsilamlaga mahak satkhre Judy na ticket sama khak ibenate ai ticket sani ithokani nungthil oidringai da haidra mahak dress sechinduna mahaki gari adu thauduna mahak parking tamna lagi madudagi mahakna ticket kakpa mathang horoklami mahakna yamna kanna sen duna hotnaduna mahak pung 12 taba matamda ticket sani iba losilami mahakna mahaki gari manakta sangchilaktuna leplingai lamhui amana mirak narak yengduna dukan amada sangchingibudu mahakna yamna singnana yenglami madudagi mahaksu dukan adu tamna lamhui adugi matung inaraklami lamhui aduna dukan adudagi ice cream ama lainaba hairami dukan mapu elephant aduna masida elephant ki natana nakhoigi ice cream yonde haina hairami lamhui aduna mahaki masagi birthday gi ni haiduna apikpa lamhui masa ama manakta thoklagi madu ubde Judy mathwai nungairamde mahakna lamhui adu phattabani haina khaluribadu mahak lale haina mahakna khalami madudagi mahakna ice cream madu mahakna paisa puthoktuna namdana leirami aduga lamhui aduda pirami madudagi makhoi mapanda tholaktuna masak khangnarami lamhui adugi mamingna Nick Wiley kawi haina hairami mapa masa adu harau chatkhiba adu ubada mahakso harauna yengduna lehoi masigi makha tarakpa sin asida amuk uliba asina Judy saraba nungsa aduda parking ticket kakle mahakna ngasagi lamhui masa adu urami mahakna kauge haina sangchilagi adubu mahakna ngasai laikhiba ice cream adu makhoina nungsada saudo khallaga likli bottle da hanjinduna pukhiba adu mahakna urami
जुदी मखोय अनिगी मतुंग तुमिन्ना इनरक्तुना मखोयना तौरिबा थबकसिंग अदु महाकना लोना येंगलम मदुदगी मखोयना उनगी लम अमदा अमुक लाक्तुना ngसाइगी आइसक्रीम मही अदु अपिक अपिकपा पॉप्सिकल आइसक्रीम मयाम अमा अमुक सेमलमी अदुगा मखोयना अतोपा मफम अमदा सा मचासिंगदि योनसिल्लमी मदुदगी आइसक्रीम मकोकसिंग अदु मखोयना अमुक लौसिल्लगा मखोयना अतोपा मफमदा अमुक योनथोकलमी असुमना मखोयना नमथाक तौदुना पैसा तानबा सि उबदे जुदी यामना साउनिंगलमी लमहुई अनिदुना पैसा येनबा लोयरबा मतुंग अमना गाड़ी तोंगदुना चटख्रे मतम अदुदा जुदी निक की मनाक्ता लेपलमी अदुगा महाकना हायरगी अइना नखोयगिदमक मिनुंगसिगा लोयनाना लेपलुरे अदुगा नखोयना नमथाक तौरमलबा हायना हायरमी मसिदा निकना अइदि नमथाक तौबा नते महाकना नि हायरगा मखुत अदि थिंदुना जुदीबु ओंथोखली अदुगा महाक सेनखिरमी जुदीना ओंथोरकपदा महाक लेरमद्रे मदुदगी महाकना निक की मतुंग अमुक इनरगी अदुगा निकता महाकना तौरिबा मयाम असि लाले परमिट सु यावदे लाइसेंस सु यावदे मिंगोंदा लाना एडवर्टाइज तौई अदुना नाक हौजिक फारगनी हायना महाकना हायरमी मदुदा निकना अइना कैसु लाना तौखिबा लैते हायदुना महाकी परमिट सिंग अदु पुथोक्तुना उल्लमी मखोय अनि असुम असुम मरै येनोदुना वारी सानदुना लाक्लमी निकना नाक बनी बोरोदगी नि हायबदाइने अदुदि नाक केरोट फार्मिंग तौबने हेना चानगनी हायरमी मदु ताबदा जुदी महाकी ममांगदा सेनसिलक्तुना लेपी अदुगा कना अमतना आई करी ओगनी हायबसे हायबे यारोय मरु ओइना नंगुंबा नबुकचेल सेंगदबा पॉप्सिकल हसलर अमना हायबा हायना हायरमी मसिदा निकना हायरगी जुटोपियादा लाक्लिबा सा खुदिमक मखोय मखोयगी अपामबदु ओइगे हायना लाक्लिबने अदुबु हेक्ता ओइबा याबा नते दमबनी नाहकना लेपलिबदु सिमेंट मथक्तनी हारमलगा महाक चटख्रे जुदी हायबगा तौबगा सिमेंट अचोटपा सिमेंट मथक्ता लेपसिनदुना महाक चटपा यारमद्रे मसिगी मखा तारकपा सिन असिदा उल्लिबा सिना जुदी महाकी का अदुदा चंगलगी महाकना गजर अमा चागे हायदुना पुथोकलगी अदुबु महाक मदु चादना मखादा थादख्रे महाकना मथ्वाय नुंगाइतना लैरिङै मतम अदुदा ममा मपाना कॉल तौसिलगी जुदी महाकी नुंगाइतबा अदु लोटसिनदुना नोक्सिनदुना कॉल अदु पाइखली ममा मपाना महाकी अहानबा नुमित अदु करम तौगे हायना हंगलगी जुदीना यामना नुंगाइ मफम असिदा लैरिबा सासिंग असि यामना फै हायदुना हायजलमी मदुदगी मपाना महाकी पार्किंग ड्यूटी दे सेटपा ड्रेस अदु महाकना उरक्लमी मदु उबदा मपाना नाहक मीटर मेट ओइरबा यामना फरे अखोइना लाइ निंगजेबगी महै याले नाहक असेंगबा पुलिस ओइद्रे मीटर मेट ओइरे हायदुना मीटर मेट ओइरे मदुना ख्वाइदगी सेफ ओइबा थबकनी हायना हायरमी मसिदा जुदीना मसिदी मतम खरा खकिनी हायना हायजबा अदु ममा मपाना ताबिद्रे मदुदगी नाहक वारमनी थमजरो हायरगा कॉल अदु थमख्रे मदुदगी जुदी हयेंगना अमुक अनौबा नुमित अमु ओइरकपसु याय हायदुना खल्लगा महाक तुमथख्रे मथंगी नुमिनी जुदी ममांगी मतौगुं ngasisu पार्किंग ड्यूटी तारमी अदुबु महाक मथौदा पुकनिंग चंगबा ngamlamde असुमना महाकना थबक अदु यामना तंदे मांदी हायनिंगदना तौबदगी महाक कंप्लेन यामना सारमी मसिदगी महाकना संगसिलक्तुना महाकी गाड़ीदा फमथै अदुगा तुमिन्ना मसा मतोमता महाक असि पुलिस ऑफिसर अमनी हायदुना मुरुम मुरुम सोंदुना महाक मसा मतोमता पुकनिंग थौगचरमी मतम मसिदा सा मसा अमना दुकान अमदगी खाव अम पुदुना हुरानदुना चेनखिरमी जुदी महाक नोंथदुना लैरिङै मदु उरमदे मदुदगी दुकान मपु अदुना महाकी मनाक्ता चंगसिलक्तुना हायबदगी महाक अनौबा असा थौना अमगा लोइनना महाकना हुरानबा अदु तानरक्लमी हुरानबा अदु लंबीदा चल्लिबा सा मयाम अदुगी मरक्ता लिट लिटुना हैना सिंगना चेलम्मी जुदीसु लेप्पा लैतना तानरमी मदुदगी हुरानबा अदुना गेट अमदा फाउजिनदुना सा मचा ngakta लैबा मफम अमदा लिटुना चेनसिनखिरमी जुदीसु मफम अदुदा लिटुना महाकपु तानरक्लमी हुरानबा अदु युम मचा सिंग अदुगी मरक्ता फाउदुना चेली जुदीसु हनबा लैतना तानरमी मदुदगी हुरानबा अदुना ट्रेन मचा अमगी मथक्ता तोंगदुना नानथोकनबा होनरमी अदुबु जुदीना मथक्ता थत्तुना बार अमदा यानदुना महाकना हुरानबा अदुबु ट्रेन अदुदगी सिंथरमी जुदीना हुरानबा अदु फागे हायदुना चंगसिलगी अदुबु हुरानबा अदुना लंबीगी मयादा खिन्नुना लैरिबा डोनट की स्टेच्यू अदु काउथरक्लमी जुदी लैथोक्तुना मदुना पालहौद्रे अदुबु दुकानदगी शॉपिंग तौदुना थोकलक्लिबी उसी मचा अहुम अदुदा डोनट अदुना पाइसिलक्तुना ननगे तौरमी अदुबु जुदीना मतम साना डोनट अदु महाकना फारमी अदुगा उसी मचा अदुदा महाकी मसम अदु यामना फजै हायना महाकना थागतपिरमी मदुदगी महाकना डोनट अदु पाइदुना लाक्लगु हुरानबा अदुदा थोमजिल्लमी मसिगी मखा तारकपा सिन असिदा अमुक उलिबा सिना सिटी हॉल पुलिस स्टेशन मनुंगदनी ओटर नुपी अमना महाकी मपुरोइबा मांगखिबगी कंप्लेन तौदुना लैरमी मतम मदुदा बेंजामिन क्लाउस्टरना मिसेस ओटरटन नाहकसु मयामगे मतौगुमना लाइन अदुदा लेपियु हायना हायरमी मतम मसिदा जुदीना ngасai माना फाखिबा हुरानबा अदु स्टेशन अदुदा डोनट अदुगा कोनना लंगसिलक्लमी महाकना हुरानबा अदु फारे हायदुना स्टेशन अदु तानबा सिन थुंगना लावरमी मतम मसिदा चिप बोगो थोकलक्तुना यामना सावरदुना महाकना जुदीबु महाकी ऑफिसर लाक ओ हायदुना कौसिलमी चिप बोगोना जुदीबु चैरमी
नहाक की थबक पार्किंग टिकेट कक्केदी हाइददुना नहाकना तौरिबा असि करिनो हाइना हाइरमी मसिदा जुदीना सार अहाक असेंबा पुलिस ऑफिसर अमा ओइनिंगी हुरानबा फत्तबा असि अइना फारुरे मसिदा कयामुक यामना कायरबगे हाइना हाइरमी मदुदा सिफ्ना मसि फागी नते कार्टून म्यूजिक अमा खोंजिल्लगा नंगना ओइनिंगलिबदु खुदकते हेक्टा मैजिक न ओरकदबा नते हाइना यामना थीना चैरम मतम मदुदा मिसेस ओटरटन थोंग अदु हांगदोक्तुना संगसिलगी बेंजामिन क्लाउहॉस्टर सु महाकपु तानरगी बेंजामिन सार अइना महाकपु खामनबु होटनबनि अदुबु अइ ngamhौद्रे हारमलगा महाक सोरमपि होंदुना मखादा कुमथखरे मिसेस ओटरटन सिप बोगोगे मनाक्ता संगसिलगी अदुगा महाकि मांगख्रबा मपुरोइबा एमिट ओटरटन बु फंगनबा थिबियो महाक मांगखिबा नुमित 10 सुरी हाइना हाइरमी मदुदा सिप बोगोना मिसेस ओटरटन अइखोइगी माइकेदगी यामना कन्न होटनजरी होजिक पुलिस ऑफिसर सिंगसि मथौ यामना चिनरी अइखोइना फानबा सेलकलगे हाइना महाकना हाइरमी मधु ताबदा जुदी मथवा यामना नुंगाइरमदे मधुदगी महाकना मिसेस ओटरटन गी मांगख्रबा मपुरोइबा अदु महाकना फंगनबा थीगनी हाइना हाइरमी वाइसिंग अदु ताबदा मिसेस ओटरटन हराउदुना संगसिलगी अदुगा जुदीबु अमुक्तंग चेतना कोनबिरमी अदुगा महाकि मपुरोइबगी फोटो अदु मंगोंदा पिबिरमी अदुबु सिप बोगोनादि जुदीबु यामना साउनिंगलमी मधुदगी सिप बोगोना मिसेस ओटरटन मपांदा ngehak thokpiyu mahak officer hobbs ka wari amata sage haiduna hairami मदुदगी थोंग अदु लोनसिनदुना सिप बोगोना जुदीदा महाक थबक अदुदगी तानथोकले फायर तौरे हाइना हाइरमी जुदीना करिगिनो हाइना हंगलमी सिप बोगोना नहाक मपान थोकलगा मिसेस ओटरटनदा नहाक असि पुलिस ऑफिसर अमा नत्ते मीटर मियतनी केस अदु नहाकना पाइबा ngamloi हाइना हाइदोकलुसो हाइना हाइरमी मदुदा थोंग अदु हांगदोरकपदे असिस्टेंट मेयर बेलवेदरना सिप बोगोदा जुदीना मिसेस ओटरटन की केस अदु पाइरगनि हाइदुना मेयर लायन हार्ट थाखरे हाइना महाकना हाइरगलमी सिप बोगो उपाय लेरमदे मदुदगी महाकना जुदीदा पुंग निफुगा निपान फावगी मनुंगदा मिस्टर ओटरटन थीगदबनि मदु फंगद्रबदि नहाक थबक अदुदगी तांथोकनी हाइदुना मखोय अनि दिल तौनरमी जुदी महाक थबक अदु महाकना पांगथोकपा ngamgani हाइदुना महाकसु दिल अदुदा यानरमी मदुदगी महाकना एमिट ओटरटन मांगखिबगी केस फाइल अदु बेंजामिन क्लाउहॉस्टरदगी लौरमी अदुबु खुदोंग थीबदि महाक मांगखिबगी विटनेस रिसोर्स अमता लेरमदि सुपनतगी फोटो अमखक लेरमी मदुदगी महाकना फोटो अदु मुन्ना येंगलमी फोटो अदुदा ओटर अदुना ngasai nik walde hariba lamhui aduna yuanba popsicle adu saba adu mahakna uraklami madudagi mahakna nik ki manakta mahaki gari masa adu tongduna laklami nik lambi da satuna lerambadu mahakna urami mahakna gari adu tapna thauduna nik ta mahak case ama pairi matu mating amuktang pangbiu haina harami maduda nik na kari amuk tawrabage traffic kona adu kanana amuk huran khrabona madudi aina natte haramlaga mahak kari shu thausadana mahaki innabadu illaga sathi मधु उबदा जुदी महाकी गाड़ी अदु निक की ममांगदा थौजिलगी अदुगा खामजिल्लमी मधु उबदा निकना महाक थबक चटकदोइनी थेंगे महाक चटलगी हाइना हारमी मधुदा जुदीना करियमना नहाक के लुपा 10 पिबा पॉपसिकल दो ngaihakta ngaiba करिसु कायदे हाइना हारमी मधुदा निकना लुपा 10 नति अहाकना तालिबा से अइना हेक चाही 10 गा निथोय सुरकपदगी चाही अमगी मनुंगदा नुमित 365 डेज लैबा असिदा नोंगमदा डॉलर चनी नि अहाकना हौजिक फावदा तारकलिबसे अदुना टाइम इज मनी हंदोगो अहाक चटके हाइना हारमी मदुदगी जुदीना मिस्टर ओटरटन की फोटो अदु पुथोक्तुना फोटो असि खंगब्रा हाइना हंगलमी मदुदा निकना मफम असिदा अहाकना खंगदबा कनासु लैते महाक चटलगे थेंगे हाइना हारमी मसिदगी जुदीना सुमना हंगबदा याद्रबनिना हौजिकती फोर्स ता तौबा तारे हारगा महाकी स्ट्रोलर की चका अदु फाजिलमी अदुगा मिस्टर निकोलस वाइल्डे यू आर अंडर अरेस्ट नाहकु हौजिक फारगनि हाइना हारमी मदुदा निकना करियमना करीगी फागदौरिबा नंगी थमोय कायहनबगी हाइना थौसादना खुमलकलमी मदुदा जुदीना नते टैक्स थीदबगिनि नंगना असुक कोइबा चाही मतम असि नंगना पैसा मयाम अमा तानसिलगा टैक्स थीदे अदुना मसि क्राइम अमनि अदुना नंग हौजिक फारगनि हाइना हारगलमी मदुदा निकना अइना पैसा ताले हाइबदि नंगोंदा खक्ता हाइबनि कनादासु हाइदे हाइना हारमी मदुदगी जुदीना महाकना पारिबा कोलम ओइना पारिबा केरोट अदु रेकॉर्डर ओइदुना लेरमले अदुगा महाकना मखोय अनि वारी सानखिबगी रेकॉर्ड अदु थादोक्तुना निकता ताहलमी मदुदगी जुदीना हौजिक रेकॉर्ड असि नंगना पामलबदि अदु ओइरदि आइगे इतेंग पांगु ओटर असि थीबदा नत्रबदि नाहक पॉपसिकल अदो जेलदा ओइना योनबा ताबनि हाइना महाकना थ्रेटन तौरमी मदुदगी ngasai makai angang sasinadun leramba nik mamanaba aduna noklaga hojikti nupi asina ngamkhraba hai nik hojikti nahak police oirabani nahak bs ama darkar oigini masi thechilu haramlaga mahakna bs ama lauthokduna nik ta thechilaga mahak nok tuna satkiram madudagi nik na makha taragi
ai otar adugi leifamdi khangde adubu mahakna satkhiba mafam adudi khangi haina haraklami madudagi makhoi ani mafam amada laklami makhoina yoga tampham ka amada changlagi mafam aduda hayingna wa illaba yak amana meditation tawduna leiba adu judina haudoklami aduga photo adu utuna sa adu masak khangbara haiduna hanglami madudai yak aduna khangi imit otartan ni mahak ukhidaba week ama ni phare haina haraklami madudai judina mahak ki mari makhong khita takpi ba yagadra haina hanglami madudai yak aduna aidi ningsingdre mahak ki yoga instructor samu aduda amukta hange mahak ti memory yamna phabani haina harami madudagi makhoi nangi hariba yoga instructor adugi manakta changlaki aduga yak aduna samu aduda he nangi sigi sa sing asina nangonda karigumba khara hangningba male nahaku emit otartan khangiba natro sahi taruk muki mamangda nangonda class lagambado haina hanglami maduda samu aduna aidi khangde madugi bebar adu haina haragi madu tabda judina amuk mahakti bebar nate mahakti otarni haina harami yak aduna makha taragi mahak handak marak Wednesday khudingi mafam asida laglambani asangba masugi jersey litpadu nahak ningsingi ba haina hanglaki samu aduna mahak khangdi haina haragi maduda yak aduna makha taragi aikhoi anina mahakpu mahakki gari tongpham phawa thindokpa chatpadu nahak ningsing libra haina amu khanglaklami samu aduna mahak khangdi haina amuka swaraklami yak aduna hariba mayam adu judina se kolom paiduna isilami aduga mahakna yak aduda gari adugi plate number adu ningsing libra haina hanglami yak aduna ngaiha khallaga 290 HD 03 ni haina harami judina thagatsari information mayam am phangle haina harami maduda yak aduna aina ngasaina haidro nangi di memory yamna phabanena aisu elephant ki memory asigumba palamadi phagadobuni haina mahagna harami aduga makhoi thoklagi tashengbadi matang asi mayamna film asi gyan tana yengbiragadi yamna nokningba matang ama oigdawribani khanjilurabadi samu aduna kari suningsingni haiba amata nati adubu yak aduna loina ningsingduna mahagna oina pawsing adu tamliba asi khanjilurabadi nokningba sin amakhakni judi amadi nik mapan thoklagi nik na hojikti mahakna clue adu pirabanina mahaki record yawriba pen adu piraklo haina judi da haramle masida judina mahaki thabak loidri gari gi number plate adu aikhoi ani thiminagadabani natrabadi piroi haina harami madudagi nikna mahaki mamanaba DMB da thabak tawba amalai maduda tanarusi plus hariba imanaba ase thabak tawbada khwaidagi thuba yangba imanaba amakhakni nangna thabak ama tawningaba makhoiga adum tanaba yare haidun nikna hairagi maduda judina maduni ai hakna pami base hojik ai khoi matam leitrabani haina hairaga thong adu hangdoktuna DMB manung tamna janglagi adubu mafam adu yaurakpadadi mafam aduda thabak tawramliba sasing adudi khwaidagi tappa slot hariba sa makhal adu oirami makhoina yamna tapna thabak tawba adu ubada sa mayam amana khangba ngamdana yamna wana ngainabadu judina urami madu ubada judina nikta onsilaktuna nahakpu ngasai makai yamna thuiyena haikibataine hojikti kari haina harami masida nikna kariyamna slot oirabasu thuna thabak tawba ngambani haina harami madudagi makhoi nikki mamanaba plus ki manakta sangsilagi aduga nikna judibu plus ta masak taklami slot aduna yamna tapna piragliba paukhum adu tabada judi ngaiba ngamlamde mahak purok chaklami madudagi mahakna plate number adu haiduna thabak adu khitang thuna tawbiyo haiduna harami plate number adu judina yamna thuna haijille adubu sa aduna yamna tapna irami madu ubda judi khangba ngamdi hanjin haijilli matam maduda nikna tawge haiba matagum number adu number loidrikanda mahak phagi ama tawge haiduna amuk tawsilami madu tabada judi sauninglami slot adu mahaki number adu number loidringai nikna tawrakliba phagi aduda yamna tapna noklami aduga yamna tapna mahak thabak tawminariba Priscilla hariba slot adu kauduna amuk tamlami madu ubada judi khangba ngamdana purok sakna khanglami madudagi number plate adugi details sing adu judina lawrami aduga yenglami gari adu tundra town da leiba limo service amagini haiba khanglakpadagi makhoina mapan da thoglagi adubu makhoina mapan thoglakpa matamda di ngasai nungthil oi hoba adu numit ta duna leiramle numit tarabasu makhoi limo service adugi gari khamliba mafam adu da laklami mafam adu da makhoina gari ama thengnarami gari adugi number plate adu taithoktuna yengbada makhoina thiriba gari adu oiramle makhoina gari adugi manungda changlaktuna thiba humba horaklami judina mafam adudagi polar bear matu ama khulami aduga nikna cassette khara phanglami madudagi makhoina maningi set aduda amuk check tawraklami maningi gari gi thong amadi set aduda khujil mami mayam ama tarami mafam adudagi judina imit otartan gi photo yabu wallet amasu mahakna khulami
ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯦꯃꯤꯠ ꯑꯣꯇꯔꯇꯟ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯤꯛꯅ ꯐꯖꯔꯕ ꯒ꯭ꯂꯥꯁ ꯑꯃ ꯑꯃꯨꯛ ꯈꯨꯟꯒꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯍꯥꯛ ꯒꯥꯔꯤ ꯑꯁꯤ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯦ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯨꯗꯤꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯅꯤꯛꯅ ꯇꯨꯟꯗꯥ ꯇ꯭ꯔꯥꯎꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯀ꯭ꯔꯥꯏꯝ ꯕꯣꯁ ꯑꯃꯒꯤꯅꯤ ꯃꯃꯤꯡꯅ ꯃꯤꯁꯇꯔ ꯕꯤꯛ ꯀꯧꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯏ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯗ ꯆꯥꯎꯔꯕ ꯄꯣꯂꯔ ꯕꯤꯌꯔ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯅ ꯖꯨꯗꯤꯅ ꯅꯤꯛꯇ ꯃꯤꯁꯇꯔ ꯕꯤꯛꯅ ꯅꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯅꯤꯛꯅ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯥꯡꯕ ꯋꯨꯂꯟ ꯀꯥꯔꯄꯦꯠ ꯑꯃꯈꯛ ꯌꯣꯟꯁꯤꯜꯂꯨꯔꯦ ꯑꯗꯨꯁꯨ ꯁ꯭ꯀꯪ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨꯒꯤ ꯃꯅꯤꯡꯅ ꯁꯥꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯄꯣꯂꯔ ꯕꯤꯌꯔ ꯑꯃ ꯊꯣꯛꯂꯛꯏ ꯖꯨꯗꯤꯅ ꯃꯤꯁꯇꯔ ꯕꯤꯛ ꯍꯥꯏꯔꯤꯕꯗꯨ ꯑꯁꯤꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯅꯤꯛꯅ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏ ꯃꯗꯨꯗꯒꯤ ꯃꯊꯪ ꯆꯥꯎꯔꯕ ꯄꯣꯂꯔ ꯕꯤꯌꯔ ꯑꯃꯃꯨꯛ ꯊꯣꯛꯂꯛꯏ ꯑꯁꯤꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯉꯤ ꯅꯤꯛꯅ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯂꯥꯁꯇ ꯄꯣꯂꯔ ꯕꯤꯌꯔ ꯑꯆꯧꯕ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯤꯛꯂꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯃꯤꯁꯇꯔ ꯕꯤꯛ ꯐꯝꯍꯟꯗꯨꯅ ꯊꯥꯡꯗꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯖꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯃꯤꯡꯗꯨꯒ ꯃꯁꯛꯇꯨꯒ ꯆꯥꯟꯅꯔꯝꯗꯕ ꯑꯗꯨꯗ ꯃꯗꯨꯗꯒꯤ ꯃꯤꯁꯇꯔ ꯕꯤꯛꯅ ꯅꯤꯛꯇ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯃꯗꯤ ꯑꯩꯒꯤ ꯒ꯭ꯔꯥꯟꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯎꯁꯤꯠꯇꯕꯅꯤ ꯅꯍꯥꯛꯅ ꯁꯛ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯖꯨꯗꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯕ ꯃꯤꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯖꯨꯗꯤꯅ ꯃꯍꯥꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯅꯍꯥꯛꯀꯤ ꯀꯥꯔꯗ ꯃꯥꯡꯈ꯭ꯔꯕ ꯑꯣꯇꯔꯒꯤ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯑꯃ ꯐꯪꯉꯤ ꯅꯍꯥꯛꯅ ꯑꯣꯇꯔ ꯑꯗꯨꯗ ꯀꯔꯤ ꯇꯧꯈꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯒꯤ ꯊꯕꯛ ꯃꯗꯨ ꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯤꯁꯇꯔ ꯕꯤꯛꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯃꯆꯥ ꯑꯃꯈꯛꯇ ꯇꯧꯖꯒꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯥꯏꯁꯇ ꯊꯥꯗꯧ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯆꯥꯎꯔꯕ ꯄꯣꯂꯔ ꯕꯤꯌꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯥꯏꯁꯇ ꯊꯥꯗꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯇꯔ ꯕꯤꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯖꯨꯗꯤꯅ ꯃꯃꯥꯡꯗ ꯀꯟꯕꯤꯈꯤꯕꯤ ꯎꯆꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯗꯒꯤ ꯃꯤꯁꯇꯔ ꯕꯤꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯖꯨꯗꯤꯕꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯤꯁꯇꯔ ꯕꯤꯛꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯑꯦꯃꯤꯠ ꯑꯣꯇꯔꯇꯟ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯨꯝꯕꯅꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯁꯦ ꯍꯥꯏꯕꯗꯒꯤ ꯀꯥꯔ ꯑꯗꯨ ꯑꯩꯅ ꯃꯍꯥꯛ ꯂꯧꯈꯠꯅꯕ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯌꯧꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯨꯗꯤꯅ ꯃꯔꯝꯗꯤ ꯃꯍꯥꯛ ꯀꯥꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯅ ꯃꯤꯁꯇꯔ ꯕꯤꯛꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯤꯁꯇꯔ ꯕꯤꯛꯅ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯃꯍꯥꯛꯀꯤ ꯇꯝꯊꯤꯕ ꯂꯤꯆꯠ ꯑꯗꯨ ꯎꯠꯊꯣꯔꯛꯇꯨꯅ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯀꯤꯍꯜꯂꯛꯄꯅꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯅꯍꯥꯛꯅ ꯑꯣꯇꯔ ꯑꯗꯨ ꯊꯤꯅꯤꯡꯂꯕꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯪꯉꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯃꯟꯆꯥꯁ ꯀꯧꯕꯅꯤ ꯔꯦꯟ ꯐꯣꯔꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕꯅꯤ ꯍꯥꯏꯅ ꯇꯥꯛꯂꯛꯄꯗꯒꯤ ꯖꯨꯗꯤ ꯑꯃꯗꯤ ꯅꯤꯛ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨ ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯤꯁꯇꯔ ꯃꯟꯆꯥꯁ ꯀꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯑꯣꯇꯔꯇꯟꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯤꯁꯇꯔ ꯃꯟꯆꯥꯁꯅ ꯃꯉꯣꯟꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯅ hanggadabani haina hairami madudagi mahakna wari liraklami mahakna gari thauringai Mr. Otter mahaki tamthiba lichat adu control tawba ngamlamdi madudagi mahak gari adudagi chongthoklagle adu mahakna night hauler's ki maming singdi yamna toina lauduna hairami haina mahakna tamlami madudagi nikna adudi night hauler's sing adugi maramda hayu haina hairami madudagi Mr. Mansas thong adu hanglamlaga manung changkhre Judy na thong adu hangdokluba matamdadi Mr. Mansas adu mahaki sagi lichat adu satpa horakpa adu makoina urami madudagi makoi sien ba horaklami somda so Black Tiger aduna makoi ani bu lepa leitana tanraklami Nick amade Judy ukrong ahoba amade sangchili aduga Benjamin Clawhoster da call tawduna backups tharakna ba hairami madudagi Black Jaguar aduna sum tanarakpana makoi Sky Tram amagi station yausilaklami madudagi Black Jaguar aduna Judy bu phage tawrami Judy na hai chingna chongthoktuna mahak phaudre madudagi Mansas Nick ki manakta amuk changchilagi aduga Nick ta chongsinge haina tawrami adubu maningda Judy na mahak pu yotli na phajinduna thamlami madudagi makoi ani amuk nanthaduna makhada uri sing aduna yesinduna lambida taraklami madudagi makoi na sip bogo ga mapham aduda thengnarami makoi na sip bogo bu makoi na phaduna thamliba Jaguar adugi mapham da puraklami adubu makoi na mapham adu yorakpadadi Black Jaguar adu leramde madudagi sip bogo na yamna sauna numit nini gi matamni nangonda piba adubu nahakna mai pakhanba ngamdre aduna haina khibagi matungina nahaki police ki base adu pirak o haina harami Judy ituk tuk thaduna upai leitana lerami madu ubada Nick mathwai nungaramde matam madura Nick na sip bogo da base adu piroi haina harami sip bogo na kari haiba lamhui haina harami madura Nick na
जुदी की उपाय लेत्रबा मतौ अदुदा नुंगाइत्रदुना चिफ बोगोदा हारगी नखोइना हप्ता अनिदा थीबा फंगद्रबा सा अदु रेबिट असिदा 2 days दा थियो हाइना हारिबा अदुसु गाड़ी मसा रिक्शो मानबा अमखक पिसिलगा lamhui engonda mahakna mating lobada kari sungak ningai leite sarna piriba matam adu pung nifuga nipani hojik pung tara wali aduna mahakna case adu solve tawnaba matam leiri haraga makhoi ani sky tram adu da tongduna laglami matam asida judi na nikta thank you haina harami madudagi nikna mahaki haukiba wari sing adu liraklami mahak su angang oringeda junior range squad jawba yamna pamlami adugidamak mamana mahaki dress ama leibirami dress adu setuna mahaki mamanabasing manakta laglami adubu mamanabasing aduna mahakpu lamhuine makhoina thajaba ngamde haiduna mahakpu phuduna masin adu punsinduna thadoklaglami madudagi aihakna para ani khaktamki haina judi da harami ahanba parana kana amatana ingoda henjinba yaroi aduga ani subadana mayam amana lamhuising asi phatte namthak tawi haina khallabdi maduda aina semdoklubagi darkar tadi asumna asum hingba tabani haina mahakna haraglami maduda judina natte nik nahakti adugumba natte haina themjinbirami madudagi makhoina makhada lambida leiriba traffic ki camera sing adu uraglami madudagi makhoina camera sing adugi matengna makhoina ngasai black tiger aduna satkhiba mafam adu khangani haiduna hainabadagi makhoi assistant mayor bellwether gi manakta laglami assistant mayor bellwether gi matengna makhoina traffic camera sing adu sangduna yenglami makhoina thiba loidringai assistant mayor bellwether mayor lion hana korokpadagi mahak thokhirami matam aduda makhoina computer adu paiduna camera sing adu check tawrami makhoina camera aduda night howlers timber wolves sing aduna black jaguar adu faduna gari da hapchin khiudu makhoina urami madudagi judina makhoina black jaguar asi pharabadi makhoina emit otterton su soidana pharam lagani haina makhoina khanglami madudagi makhoi ani na plan sina aduna makhoina night howlers sing aduna leiriba cliff side aduda laglami madudagi makhoina haina singna mafam aduda sanglaglami makhoina mafam aduda mangkhraba sa sing adu loinamak mafam aduda leramba adu makhoina thengnarami matam aduda mayor lion heart mafam aduda sanglagi aduga doctor amaga wari sanarami doctor aduna sar tamthiba licha chaliba makhoi mayam asi predators ngaktani public ta puthoklasi mayam da khangalasi si bogonak makhoi bu thiduna leiribani haina hairami mududa mayor lion heart na miyam mamangda uthokpa yade sip bogona masi khangba nate city asida leiriba sa sing asina aikoi bu karini haina khankhini aishu predators amani aduna asumna adum thamkhisi haina harami makhoina ngangnariba wa adu judina mahaki phone da record tawsilami adubu mahaki phone adu matam aduda mamana call tawsilaglami madu tabada mayor lion heart mafam adudagi thokhirami aduga security mayam amna mafam aduda thiba changlaglami adubu judi amade nik haina singna toilet aduda phautharaktuna makhoi ani isingda tasilami madudagi makhoina chip bogoda reporter romi asumna makhoina mangkhraba sa sing adu mafam adudagi loina mak phagalami mayor lion heart na judi da karigino nangna asumna tawriba si aina city asibu protect tawnabu honaribani haina harami masida judina sar nahakna haningba khaidu court ta hayu haina harami madudagi nongale mathangi numini city hall police station aduda reporter mayam ama laktuna judibu wahang pahong tawna bangaiduna lerami matam asida judina nikta mahak yamna pakhali wa ngangba asi hairoi haina hairami maduda nikna wa ngangadawa mawong sing adu taklami judina adudi makhoi ani ngangu si thabak asi makhoi ani tawminnabani haina mahakna makha taraklami maduda nikna mahakti police nate yaroi haina hairami matam asida judina police ki application form ama puthoraklami aduga nikta pirami form asi mention bada sijinau haiduna mahakna recording pn adu nikta sinarami judi reporter mayam aduga wahang pahong tawnaba stage ta kakhalagi reporter amana sa sing asi kari gi tamthibali chalagli bano haina hanglami maduda judina makhoi asi predators ngaktani makhoi thaina hana tamthiba sa ngaktani madugi magun sing adu makhoi gi dna da yawribani aduna hanagi mawongda muk hanjilakpa oigini haina harami madu tabada nik mahaki haukhiba punsigi tangkak sing adu ningsinglaklami madudagi reporter mayam aduna wahang mayam ama hangjilakpadagi mahak stage ta kumtharaklami judi nik ki manakta jangsilagi aduga mahak ki maming panbaga amata nang haudre haina mahak na harami maduda nikna yare mahak loina khangle nahak na hariba wasing aduna takle nahak na predator sing asi makoi gi hanagi mawongda mok hanjilakani haiba aduna khangle nahak na hojik su aihapu aihaki hanagi tamthibali chat aduda amuk halakani haina khalli nahak na hojik phawa aibu kiduna leiri nahak ki pocket ta hableba fox repellent aduna takle nahak na aibu thajade haiba aihak na aibu thajabiba ama leire haiduna harab jarubani adubu aremba tare
ꯐꯔꯦ ꯄ꯭ꯔꯤꯗꯦꯇꯔꯁ ꯑꯃꯅ ꯅꯍꯥꯛꯀ ꯄꯥꯔꯇꯔ ꯑꯣꯏꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯝꯂꯒ ꯉꯁꯥꯏꯒꯤ ꯄꯣꯂꯤꯁꯀꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯑꯗꯨ ꯖꯨꯗꯤꯗ ꯑꯃꯨꯛ ꯄꯤꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯖꯨꯗꯤꯅ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯅꯤꯛꯀ ꯋꯥꯔꯤ ꯁꯥꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯇꯤꯚꯤꯒꯤ ꯄꯥꯎꯁꯤꯡꯗ ꯖꯨꯇꯣꯄꯤꯌꯥꯗ ꯑꯣꯐꯤꯁꯥꯔ ꯖꯨꯗꯤ ꯍꯣꯞꯁꯅ ꯄ꯭ꯔꯤꯗꯦꯇꯔꯁꯤꯡꯗ ꯚꯥꯏꯑꯣꯂꯦꯟꯁ ꯀꯅꯦꯛ ꯇꯧꯔꯨꯕꯗꯒꯤ ꯀ꯭ꯔꯥꯏꯝ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯦ ꯌꯥꯝꯈꯠꯂꯛꯂꯦ ꯍꯥꯏꯅ ꯄꯥꯎꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯖꯨꯗꯤ ꯃꯊꯃꯣꯏ ꯁꯣꯛꯂꯝꯃꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯤ ꯆꯤꯐ ꯕꯣꯒꯣꯅ ꯖꯨꯗꯤꯕꯨ ꯃꯦꯌꯔꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯖꯨꯗꯤ ꯃꯦꯌꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯦꯟꯖꯥꯃꯤꯟ ꯀ꯭ꯂꯥꯎꯍꯥꯎꯁꯇꯔ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯍꯣꯡꯖꯤꯟꯅꯕ ꯇꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗ ꯕꯦꯟꯖꯥꯃꯤꯟꯅ ꯄꯕ꯭ꯂꯤꯛ ꯐꯦꯁ ꯑꯣꯏꯅ ꯄ꯭ꯔꯤꯗꯦꯇꯔꯁ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯍꯣꯡꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯖꯨꯗꯤ ꯃꯦꯌꯔ ꯕꯦꯜꯋꯦꯗꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯝꯃꯤ ꯃꯦꯌꯔ ꯕꯦꯜꯋꯦꯗꯔꯅ ꯖꯨꯗꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤ 90% ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯡꯅꯤ ꯃꯌꯥꯝ ꯑꯁꯤꯅ ꯅꯪꯕꯨ ꯍꯦꯔꯣꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯊꯝꯂꯤ ꯑꯗꯨꯅ ꯆꯤꯐ ꯕꯣꯒꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯍꯥꯛꯄꯨ ꯄꯕ꯭ꯂꯤꯛ ꯐꯦꯁ ꯑꯣꯏꯅ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯖꯨꯗꯤꯅ ꯃꯍꯥꯛꯇꯤ ꯍꯦꯔꯣ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯈꯟꯕꯒ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯩꯍꯥꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯃꯍꯥꯛ ꯊꯕꯛꯇꯒꯤ ꯇꯣꯛꯆꯔꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯕꯦꯖ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯒ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯒꯖꯔ ꯌꯣꯟꯕ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯨꯗꯤꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯁꯤꯡ ꯑꯗꯨ ꯇꯨꯊꯔꯤꯕꯗꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯖꯨꯗꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯍꯥꯛꯅ ꯋꯥꯔꯜꯗ ꯑꯁꯤ ꯕꯦꯇꯔ ꯄ꯭ꯂꯦꯁ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯃꯄꯥꯅ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯇ꯭ꯔꯥꯏ ꯇꯧꯕꯒꯤꯅꯤ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕꯗꯤ ꯀꯔꯤꯁꯨ ꯑꯣꯏꯗꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯨꯗꯤꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯤꯅ ꯇꯧꯈꯤꯕ ꯂꯝꯍꯨꯏ ꯒꯤꯗꯤꯌꯟ ꯒ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯛꯀꯤ ꯋꯥ ꯏꯜꯂꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯒꯤꯗꯤꯌꯟ ꯒ꯭ꯔꯦ ꯑꯁꯦ ꯀꯔꯤꯁꯨ ꯇꯝꯊꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯖꯨꯗꯤ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛ ꯒꯤꯗꯤꯌꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯝꯃꯤ ꯒꯤꯗꯤꯌꯟꯅ ꯖꯨꯗꯤ ꯎꯕꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯥꯜꯂꯦ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯊꯥꯡꯗꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯗ ꯃꯄꯥꯅ ꯆꯦꯛꯁꯤꯟꯅ ꯂꯥꯛꯎ ꯂꯩ ꯑꯗꯨꯗ ꯅꯦꯠꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯗꯒꯤ ꯖꯨꯗꯤꯅ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯩꯁꯤꯡ ꯑꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯑꯪꯀꯜ ꯇꯦꯔꯤꯁꯨ ꯂꯩꯁꯤꯡ ꯑꯁꯤ ꯆꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯑꯣꯜꯂꯛꯈꯤ ꯑꯩꯅ ꯂꯩꯁꯤꯡ ꯑꯁꯤ ꯇꯤꯟ ꯀꯥꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯄꯥ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯈꯪꯂꯦ ꯖꯨꯗꯤꯅ ꯃꯗꯨꯗꯤ ꯂꯩꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯤꯗꯦꯇꯔꯁꯤꯡ ꯑꯁꯤꯕꯨ ꯇꯝꯊꯤꯕ ꯂꯤꯆꯠ ꯑꯗꯨ ꯆꯠꯍꯟꯕꯅꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯖꯨꯇꯣꯄꯤꯌꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯅꯤꯛꯄꯨ ꯊꯤꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯇꯥꯛꯂꯛꯄꯗꯒꯤ ꯃꯍꯥꯛ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯤꯛ ꯊꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯀꯣꯐꯤ ꯑꯃ ꯊꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯖꯨꯗꯤ ꯅꯤꯛ ꯎꯕꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯄ꯭ꯔꯤꯗꯦꯇꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯝꯊꯤꯕ ꯂꯤꯆꯠ ꯑꯗꯨ ꯎꯠꯊꯣꯔꯛꯂꯤꯕ ꯑꯁꯤ ꯂꯩ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯤꯛ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯔꯝꯂꯒ ꯖꯨꯗꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯗꯅ ꯑꯣꯟꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯖꯨꯗꯤ ꯅꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯟꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯑꯩ ꯅꯪꯉꯣꯟꯗꯁꯨ ꯕ꯭ꯂꯦꯝ ꯇꯧꯗꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯗꯦꯇꯔꯁꯤꯡ ꯑꯁꯤꯅ ꯑꯩꯅ ꯁꯣꯏꯔꯨꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯑꯁꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯑꯩꯅ ꯀꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯏꯇꯣꯝꯇꯅ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯑꯃꯨꯛꯇ ꯇꯧꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯄꯪꯕ ꯕꯅꯤ ꯑꯃꯅꯤ ꯍꯥꯏꯒꯦ ꯈꯜꯂꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯅ ꯅꯤꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯧꯒꯨꯝꯅ ꯅꯤꯛꯅ ꯔꯦꯀꯣꯔꯗ ꯄꯦꯟ ꯑꯗꯨꯗ ꯔꯦꯀꯣꯔꯗ ꯇꯧꯁꯤꯟꯗꯨꯅ ꯖꯨꯗꯤꯗ ꯑꯃꯨꯛ ꯇꯥꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯌꯥꯟꯅꯗꯨꯅ ꯃꯈꯣꯏ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯖꯨꯗꯤꯒꯤ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯤꯛꯅ ꯖꯨꯗꯤꯅ ꯄꯨꯔꯛꯂꯤꯕ ꯕ꯭ꯂꯨꯕꯦꯔꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯉꯁꯥꯏ ꯖꯨꯗꯤꯅ ꯐꯥꯈꯤꯕ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯀꯦꯁꯦꯠ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯖꯨꯗꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯍꯥꯛꯅ ꯃꯃꯥꯡꯗ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨ ꯑꯣꯅꯤꯌꯣꯟ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯍꯥꯛꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯅꯥꯗ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯤꯁꯇꯔ ꯕꯤꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊ꯭ꯔꯦꯇꯟ ꯇꯧꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯍꯜꯂꯝꯃꯤ
mahakna yoliba adu night howler sing adu da yon bani madugidamagta makhoina aingonda paisa pi haina hairami Judy na kanadano nahakna yoliba adu haina amuk hangi huranba aduna mahakna dog haidaba yaw adu da yon bani haina hairami mahaki information adu phangbadagi makhoina underground station amada Nick amadi Judy mafam adu da laglami mafam adu da sejinadraba train gi apartment amada lay mayam ama thaduna thamliba adu makhoina urami mafam adu da yaw ama changsilaktuna lay sing adu bu sauraba patra amada hapchinduna process tawduna bol macha amada lay adu gi mahi sing adu hapchinba adu makhoina lona yenglami madudagi yaw aduna kol ama lakpadagi madu paiba satkirami mahakna wari sanaba adu tabadagi makhoina khanglami madudi Mr. Emmett Otterton Black Jaguar amadi Predator sing adu tamthibali sarhaliba asi mahakna lay asina nongmai maru semduna kapadagini haiba makhoina khanglaklami yaw adu atopa yaw amana kaurakpadagi thong manakta satkirami Judy tholaktuna yaw adu thong adu dagi kautharami aduga Judy na train adu thauba yana bu khonarami laibak phabadagi train adu start horami train adu yangna thoragi yaw sing adu su train adu da kakhalaktuna makhoibu phana bu honaraglami adubu makhoina haina singna nan thoklami madudagi train adu underground station adu dagi mapanda thodoraglami adubu atopa nakal amada train ama amuk thoraglami madudagi nikna train adu yangna thorami aduga Judy na train track adu sindoktuna yaw adu kautharami aduga makhoi atopa track amada amuk thoraglami adubu train adu haitharaktuna siapna paisilaklami makhoi ani chongthoklami aduga train adu pokhairami Judy na evidence sing adu loina mangkhre haiduna mathwai warami adubu Nick na seram yawbo bag adu mahakna puthorakpa aduda Judy yamna harawrami madudagi makhoina police station tamna paw adu tamna pagidamakte chelaklami adubu Mayor Bellwether na makhoi bu kauragi Judy na Mayor Bellwether da makhoina sa sing adu sebes on her liba seram adu phangni haina harami Mayor Bellwether na yamna harawi seram adu mangonda pirago haina harami madu tabda Judy singnarami mahakna aikhoina mafam asida lai habasi karamna khanglibano yarani Mayor aikhoi police station da pijarurage haidna sienge tawi adubu makhoi gi maningda sauraba yaw amana thachinduna leirami madudagi makhoi ani nakal da chen thoragi adubu Judy khudi thijanduna makhong adu soklami amadi mahak chatpa ngamlamde Assistant Mayor Bellwether na makhoi bu tanaraglami madudagi makhoina tuminna nanthokturna sienge tawriba adu Mayor na khangbadagi makhoi bu tanaraktuna akutpa mafam amada inthuduna thamlami makhoi anibu Masaidagi aphaba sasinaduna billion gi saktam lawramliba asi Assistant Mayor Bellwether asi oiduna leramle mahakki khujin tharang ngakta oramle madudagi mahakna siram yawba nongmai adu nikta lawthoktuna kapsilami aduga Judy da bye bye bani haiduna karimnarami Nick mahakki tamthibali chat adu uthoraklami Judy bu sagi haiduna changsilaklami Nick na Judy bu mangak samda laklami madu ubada Mayor Bellwether harawrami adubu ngaihak leiraba matung Judy amade Nick makhoi anina phagi tawchinabu oramle makhoi da kablakliba seram adu seram nate makhoi na blueberry sing aduna maru oina mahut sindoklambani haina hairami Assistant Mayor Bellwether ingak ngaki nongmai gi maru adu lawthoktuna yengi adubu nongmai maru adu seram oramdre blueberry sing oramle seram adudi Nick na paisinduna leramle masida Mayor Bellwether na aina Major Lionheart pursu phajinduna thamkhrabani nakhoi busu aina phajinduna thamgani haina mahakna makha taraklami adubu mahakna ngagliba mayam adu Judy na record pian aduda record tawsinduna police station da paw pibadagi mafam aduda sip bogona lusingduna Mayor Bellwether amadi mahakki kangbu sing adu phakirami madudagi TV gi paw singda Mayor phakre haina hairami amadi Mayor Lionheart maral laiti haina claim tawrami amadi sebes oraba Predator sing adugi antidote puthokle layeng bangamle haina su hairami madudagi Emmett Otterton su anaba phaduna mahakki nupi su harawrami madu ubada Judy su harawjarami madudagi function amada Judy na wanganglami ai hakna angang oringai matamda Zootopia ase perfect place amani haina khanki adubu masi khitang di complicated orami asengba maktadi mafam asida lairiba sa khudingmak amata manadi adubu aikhoina amana amabu understand tawba ngamnabu honariba makhai aikhoi unique oiba hengalakani aduna aikhoina hotnaba lepa yade aikhoina prithibi asibu awonba ama puraknaba hotnagadabani haina harami aduga nikpu police officer oina thabak haptuna batch adu thetuna function adu harawna loisilami masigi makha tarakpa sinnasda amuk ulibasna hanagi matawgum sip bogona officer sing aduda duty piba sanglaklami sip bogona aikhoi ngasi ayuk asida anoba recruit officer fox ama yauri adubu introduce tawroroi maramdi darkar oide haiduna mahakna duty sing adu mathang mathang piragi
Officer Grizzoli Pengmayer Delgado Nakoina Tundra Town the Snarlo Higgin Wolford undercover Aduga Officer Hopes Amadi Wild Nikle Nakoi and in a parking duty Han Haraglami Maduta with the Makoi and Ningaki Chip Bogona Pagi Tawuni Hidden Hiramni Savannah Central the street dresser Mayam Amalay Hina report Pangi Makoi Butidogo Aduga Pazilo Hina order Toram Madudagi Zudi Amadinik Makoi and police car Amatunduna Laglami Traffic light red ngalakpadiki makhoi ani leptuna wari sai adubu traffic light adu green light hek thalakpaga makhoi gi mamangda gari ama yamna yangna thaukhirami judi gari adu thaudoraktuna makhoi tanaraklami adubu gari adugi mingchel adu hangdokpadadi gari yamna yangna thauriba sa adu khwaidagi tappa sa ngasai makhoi gi mateng panglakhiba plus hariba slot adu oirami asumna isai ama saktuna film asi matang asida loisalli Mayang wari asi matang asida loisinjarage makha taba video singgidamakta like share amadi subscribe tawba kaubiga no haiduna mayang gi mafamda no lukna ningsingjari